ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯪꯑꯣꯏꯅꯅ ꯉꯁꯤꯗꯤ ꯊꯕꯥꯇꯣꯟꯒꯤ ꯋꯥꯔꯤ ꯃꯈꯥꯗꯨ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯂꯩꯕꯅ ꯍꯥꯞꯆꯔꯔꯣꯏ꯫ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗꯤ ꯄꯟꯕꯤꯔꯛꯇ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯃꯣꯠ ꯈꯔ ꯇꯥꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯇꯁꯦꯡ ꯇꯁꯦꯡꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯣ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝꯗꯤ ꯍꯥꯞꯆꯔꯔꯣꯏꯒꯤ꯫ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯅꯤꯡꯗꯨꯅ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯄ ꯋꯥꯔꯤ ꯑꯁꯤꯕꯨ ꯁꯤꯌꯔ ꯇꯧꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯥꯕꯤꯔꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯅ ꯆꯍꯤ 19 ꯁꯨꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯝ ꯊꯦꯡꯅ ꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 3 ꯄꯣꯛꯏ꯫ ꯑꯩꯅ ꯑꯍꯜꯅꯤ꯫ ꯑꯩꯒꯤ ꯏꯈꯥꯗ ꯏꯆꯜ ꯅꯨꯄꯤ 2ꯁꯨ ꯂꯩ꯫ ꯃꯈꯣꯏ 2ꯁꯨ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯄꯤꯛꯂꯤ꯫ ꯑꯩꯒꯤ ꯕꯕꯥꯁꯨ ꯆꯍꯤ ꯐꯥꯔꯤ꯫ ꯂꯪꯐꯩꯗ ꯑꯋꯥꯡꯈꯨꯜꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗ ꯄꯥꯎ ꯑꯃ ꯐꯥꯎꯕ ꯐꯥꯎꯔꯛꯈꯤꯗꯦ꯫ ꯕꯕꯥ ꯂꯩꯇ꯭ꯔꯕꯗ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏ 4ꯈꯛ ꯂꯩꯕ ꯇꯥꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯌꯨꯝꯗꯣꯡꯄꯣꯛꯅꯤ꯫ ꯈꯨꯜꯒꯤ ꯆꯤꯗꯥꯏꯗ ꯂꯩꯕꯅꯤ꯫ ꯌꯥꯝꯅꯁꯨ ꯆꯤꯛꯏ꯫ ꯕꯕꯥ ꯂꯩꯇ꯭ꯔꯕꯗ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯕꯗ ꯑꯩꯈꯣꯏ ꯈꯝ ꯊꯦꯡꯅ ꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯅꯥꯝꯃ ꯐꯥꯎꯕ ꯆꯥꯕ ꯉꯝꯈꯤꯗꯦ꯫ ꯏꯆꯜ ꯅꯨꯄꯤ 2ꯗꯣ ꯄꯤꯖꯔꯒ ꯏꯃꯥꯒ ꯑꯩꯒ ꯆꯔꯥ ꯍꯦꯟꯈꯤ꯫ ꯏꯁꯤꯡ ꯊꯛꯇꯨꯅ ꯈꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯏꯟꯈꯠꯂꯛꯄ ꯆꯍꯤ 19 ꯁꯨꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯑꯉꯝꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯁꯨꯒꯦ ꯍꯥꯏꯕꯁꯨ ꯑꯩꯒꯤ ꯏꯃꯥꯅ ꯌꯥꯈꯤꯗꯦ꯫ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯏꯃꯥꯁꯨ ꯆꯥꯗꯕꯅ ꯃꯁꯥ ꯑꯗꯣ ꯌꯥꯡ ꯄꯛꯁꯤꯜꯂꯤ꯫ ꯏꯆꯜ ꯅꯨꯄꯤ 2 ꯑꯗꯨꯁꯨ ꯑꯉꯥꯡ ꯑꯣꯏꯕꯅ ꯃꯤꯅ ꯑꯆꯥꯄꯣꯠ ꯆꯥꯕ ꯎꯔꯒ ꯏꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯏ꯫ ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯁꯨ ꯏꯆꯜ ꯅꯨꯄꯤ 2ꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯗ ꯐꯅ ꯊꯕꯛ ꯁꯨꯅꯤꯡꯂꯕꯁꯨ ꯄꯥꯡꯒꯜ ꯊꯣꯛꯈꯤꯗꯦ꯫ ꯏꯃꯥꯅ ꯌꯥꯗ꯭ꯔꯤꯕꯒꯤ ꯃꯔꯝꯁꯤ ꯑꯩꯁꯨ ꯈꯪꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯤꯒꯤ ꯐꯠꯇꯕ ꯇꯧꯔꯒ ꯅꯨꯡꯉꯥꯏꯖꯕ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯕꯨꯠ ꯁꯥꯟꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯃꯈꯣꯏꯅ ꯏꯇꯠ ꯇꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯨꯝ ꯑꯁꯤꯗ ꯐꯠꯇꯕ ꯂꯥꯏ ꯀꯌꯥ ꯊꯥꯖꯤꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯤꯍꯟ ꯈꯪꯍꯟꯅꯕ ꯀꯌꯥ ꯇꯣꯏꯅ ꯇꯧꯔꯛꯏ꯫ ꯏꯃꯥꯅꯁꯨ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯑꯩꯒ ꯄꯨꯟꯕ ꯑꯃꯗꯤ ꯇꯤꯟꯅꯕ ꯄꯥꯝꯈꯤꯗꯦ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯃꯪꯂꯤ ꯃꯪꯂꯤ ꯇꯧꯏ꯫ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯀꯟꯅ ꯀꯟꯅ ꯁꯤꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯀꯌꯥ ꯆꯔꯥ ꯍꯦꯟꯗꯨꯅ ꯏꯁꯤꯡ ꯊꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯆꯈꯥꯎꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯗꯣ ꯃꯦꯟꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯥ ꯆꯥꯗ ꯊꯛꯇꯕꯅ ꯌꯥꯡ ꯄꯥꯛꯁꯤꯜꯂꯕ ꯑꯗꯨꯗ ꯑꯩꯅ ꯋꯥꯔꯛꯇꯕ ꯃꯆꯥꯅ ꯄꯟꯒꯗꯕ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯑꯩ ꯏꯃꯥꯒ ꯈꯠꯅꯈꯤ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯔꯝ ꯆꯠꯇꯨꯅꯅꯤ ꯕꯕꯥꯅ ꯂꯪꯐꯩꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤꯕꯗꯣ꯫ ꯑꯁꯤ ꯍꯥꯏꯕ ꯑꯀꯟꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯑꯩꯅ ꯍꯥꯏꯗꯨꯅ ꯏꯃꯥ ꯑꯗꯣ ꯑꯩꯅ ꯀꯞꯍꯟꯈꯤ꯫ ꯑꯩ ꯉꯁꯤꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯤ꯫ ꯏꯆꯜ ꯅꯨꯄꯤ 2ꯗꯣ ꯅꯤꯡꯕ ꯊꯨꯡꯍꯜꯂꯒꯅꯤ꯫ ꯄꯨꯛꯆꯥꯛ ꯇꯥꯟꯒꯅꯤ꯫ ꯋꯥꯍꯩ ꯀꯌꯥꯁꯤ ꯍꯥꯏꯗꯨꯅ ꯑꯍꯤꯡꯒꯤ ꯄꯨꯡ 10 ꯇꯥꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯆꯥꯗꯕꯅ ꯌꯥꯡ ꯄꯛꯁꯤꯜꯂꯕ ꯏꯃꯥꯗꯣ ꯃꯪꯒꯣꯜꯒꯤ ꯂꯝꯌꯥꯏ ꯑꯗꯨꯗ ꯇꯨꯝꯂꯨꯕꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯈꯞꯆꯤꯡ ꯈꯞꯆꯤꯡ ꯆꯤꯡꯂꯤꯕ ꯀꯞꯂꯤꯕ ꯏꯆꯜ ꯅꯨꯄꯤ 2 ꯑꯗꯨꯒ ꯑꯩꯕꯨ ꯆꯠꯈꯤꯅꯨ ꯊꯣꯛꯈꯤꯅꯨ ꯍꯥꯏꯗꯨꯅ ꯈꯝꯍꯧꯔꯤꯕꯅꯤ꯫ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯊꯣꯛꯈꯤꯅꯨꯅꯦꯍꯦ ꯏꯕꯨꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯁꯥꯎꯕꯒꯤ ꯃꯌꯥꯏꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯉꯝꯗꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯆꯥꯗꯕꯅ ꯏꯁꯥꯁꯨ ꯇꯣꯜꯍꯥꯏꯅꯩ꯫ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯣ ꯌꯥꯝꯅ ꯁꯥꯡꯅ ꯊꯣꯛꯏ꯫ ꯃꯩꯁꯨ ꯊꯥꯟꯗꯦ꯫ ꯑꯗꯨꯕꯨ ꯄꯨꯡ ꯑꯃꯝꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ꯫ ꯑꯁꯨꯝ ꯊꯣꯛꯂꯛꯄꯅ
ꯏꯁꯥꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃ ꯌꯩꯕ ꯍꯧꯔꯛꯏ꯫ ꯇꯨ ꯁꯨꯡꯕ ꯐꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯣꯔꯛꯄꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯗꯣ ꯇꯞꯅꯞꯅ ꯀꯔꯤꯒꯨꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕ ꯑꯗꯣ ꯑꯩꯗꯤ ꯚꯥꯞꯁꯨ ꯑꯣꯏꯔꯨꯗꯦ, ꯑꯗꯨꯒ ꯃꯨꯟꯅꯁꯨ ꯌꯦꯡꯁꯤꯜꯂꯨꯗꯦ꯫ ꯃꯤꯠꯀꯤ ꯅꯥꯛꯁꯦꯞ ꯑꯣꯏꯔꯞ ꯎꯈꯤꯕꯅꯤ꯫ ꯑꯩ ꯈꯣꯡꯊꯥꯡ 5-6 ꯊꯥꯡꯂꯒ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯍꯧꯖꯤꯛꯇ ꯎꯈ꯭ꯔꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯏꯁꯥꯗꯗꯤ ꯊꯧꯅꯥ ꯃꯌꯦꯡ ꯇꯥꯕꯒꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯈꯤꯕ ꯈꯔ ꯃꯈꯩꯗꯤ ꯃꯌꯦꯡ ꯇꯥꯈ꯭ꯔꯤ꯫ ꯑꯦ, ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯌꯨꯝꯗ ꯍꯟꯖꯤꯜꯂꯁꯤꯔ ꯍꯥꯏꯕ ꯐꯥꯎꯕ ꯋꯥꯈꯜ ꯑꯁꯤꯗ ꯐꯥꯎꯔꯛꯏ꯫ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ꯫ ꯐꯔꯦ, ꯑꯩ ꯔꯥꯀꯦꯁ ꯍꯣꯏꯗ ꯆꯠꯂꯒꯦ꯫ ꯑꯁꯨꯝ ꯈꯟꯅ ꯑꯩ ꯊꯣꯡꯒꯥꯜ ꯇꯝꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯔꯥꯀꯦꯁ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯊꯪꯅꯕ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯈꯣꯏꯗ ꯆꯠꯂꯒ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯕ ꯑꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦ ꯍꯥꯏꯅꯕꯒꯤꯗꯃꯛ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯈꯔꯗꯤ ꯂꯥꯞꯅꯩ꯫ ꯑꯩꯁꯨ ꯊꯦꯡꯅꯈꯤꯕ, ꯃꯤꯠꯅ ꯎꯈꯤꯕ ꯑꯗꯨꯗ ꯈꯔ ꯃꯈꯩꯗꯤ ꯊꯧꯇꯛꯆꯔꯤ꯫ ꯑꯗꯨꯕꯨ ꯑꯩ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯊꯣꯏꯗꯣꯛꯄ ꯑꯀꯤ ꯑꯈꯪ ꯌꯥꯎꯗ ꯑꯩ ꯔꯥꯀꯦꯁ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯑꯩꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯕꯗꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 11 ꯇꯥꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯆꯧꯔꯤ ꯃꯈꯥ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯩꯅ ꯔꯥꯀꯦꯁ ꯑꯗꯣ ꯀꯌꯥꯔꯛ ꯍꯟꯅ ꯀꯟꯅ ꯀꯧꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯇꯨꯝꯊꯈꯤꯕ ꯑꯣꯏꯕꯅꯔ ꯈꯪꯗꯦ, ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ꯫ ꯑꯩꯁꯨ ꯃꯄꯥꯜꯗ ꯀꯨꯏꯅ ꯂꯩꯔꯛꯄ ꯑꯗꯨꯗ ꯏꯁꯥꯗ ꯍꯩꯅꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯛꯏ꯫ ꯑꯃꯨꯛꯇꯪꯒ ꯌꯦꯡꯈꯤ ꯈꯟꯗꯨꯅ ꯑꯩ ꯃꯈꯣꯏꯒꯤ ꯊꯣꯡꯖꯤꯜ ꯃꯄꯥꯟ ꯐꯥꯎꯕ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨꯗ ꯊꯤꯟꯗꯨꯅ ꯀꯧꯈꯤ꯫ ꯔꯥꯀꯦꯁ, ꯔꯥꯀꯦꯁ, ꯁꯦ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣ, ꯑꯩꯅꯦ꯫ ꯍꯟꯗꯛꯇꯤ ꯔꯥꯀꯦꯁ ꯑꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯀꯧꯕ ꯑꯗꯨ ꯇꯥꯕꯗꯒꯤ ꯀꯅꯥꯅꯣ? ꯊꯣꯡ ꯍꯥꯡꯒꯦ ꯉꯥꯏꯈꯣ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯈꯔ ꯑꯃꯗꯤ ꯁꯥꯐꯔꯤ꯫ ꯑꯗꯨꯕꯨ ꯑꯩ ꯊꯣꯡꯖꯤꯜ ꯃꯄꯥꯜ ꯑꯗꯨꯗ ꯐꯅ ꯀꯨꯏꯅ ꯂꯦꯞꯄ ꯐꯥꯎꯕ ꯔꯥꯀꯦꯁ ꯑꯗꯣ ꯊꯣꯡ ꯍꯥꯡꯕ ꯀꯧꯕ ꯂꯩꯇꯦ, ꯍꯥꯡꯗꯣꯔꯛꯇ꯭ꯔꯤ꯫ ꯑꯩꯅ ꯑꯃꯨꯛ ꯔꯥꯀꯦꯁ, ꯔꯥꯀꯦꯁ ꯍꯥꯏꯅ ꯀꯧꯏ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯔꯥꯀꯦꯁꯀꯤ ꯃꯃꯥꯅ ꯑꯣꯏꯅ ꯈꯨꯝꯃꯛꯏ꯫ ꯍꯦ, ꯀꯅꯥꯅꯣ ꯑꯍꯤꯡ ꯑꯁꯤꯗ ꯏꯆꯥꯕꯨ ꯀꯧꯔꯤꯕꯗꯨꯕꯨ? ꯆꯠꯂꯨ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯎ꯫ ꯑꯩ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯁꯨ ꯑꯩꯒꯤ ꯏꯃꯥ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯐꯔꯦ, ꯑꯩ ꯌꯨꯝ ꯍꯜꯂꯒꯦ, ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯂꯒꯦ꯫ ꯑꯩ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟꯅ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯇꯁꯦꯡꯅ ꯑꯩ ꯑꯀꯤꯕꯗꯤ ꯐꯥꯎꯔꯕꯅꯤ꯫ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯒꯅꯤ ꯈꯟꯕꯗ ꯄꯨꯡꯁꯨ ꯌꯥꯝꯅ ꯊꯦꯡꯂꯝꯒꯗꯕꯗꯤ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯀꯟꯅ ꯁꯤꯜꯂꯛꯏ꯫ ꯑꯩꯁꯨ ꯈꯣꯡꯊꯥꯡ ꯊꯨꯅ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯎꯆꯤꯜ ꯅꯥꯆꯤꯜꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯣ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯏꯁꯥ ꯑꯁꯤꯗ ꯑꯀꯤꯕ ꯀꯌꯥ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤꯕ꯫ ꯑꯩꯅ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯆꯪꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯄꯥ ꯆꯞ ꯆꯥꯅ ꯑꯣꯟꯗꯨꯅ ꯂꯥ ꯃꯁꯤꯠ ꯑꯃꯗ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ 4ꯈꯛꯀ ꯀꯦꯟꯗꯜ 3 ꯑꯗꯨꯒ ꯃꯩꯇꯥꯟ ꯑꯁꯤꯕ ꯈꯔꯒ ꯂꯝꯕꯤ ꯆꯪꯐꯝ ꯑꯗꯨꯗ ꯂꯝꯌꯥꯏ ꯑꯗꯨꯗ ꯈꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯦ, ꯀꯩꯅꯣ ꯁꯤꯗꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯂꯣꯏꯅꯃꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯂꯩꯕꯒꯤ ꯁꯥꯃꯤꯟꯗꯤ ꯐꯪꯗꯦ꯫ ꯀꯦꯟꯗꯜ ꯑꯗꯨ ꯆꯨꯈꯠꯈꯤꯕ ꯀꯨꯏꯈꯤꯗ꯭ꯔꯤꯕꯗꯤ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯑꯩꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯑꯩꯒꯤ ꯂꯨꯈꯝ ꯑꯁꯤꯗ ꯄꯣꯞ ꯂꯥꯎꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯛꯏ꯫ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯇꯨꯡ ꯍꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯇꯨꯡꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯑꯩꯗꯤ ꯑꯀꯤꯕ ꯊꯨꯀꯠꯄ ꯀꯌꯥ ꯑꯗꯨꯅ ꯂꯩꯔꯝꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯣꯛꯂꯝꯂꯒ ꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯅꯛꯅ ꯃꯤꯑꯣꯏ ꯑꯃꯅ ꯇꯨꯡ ꯏꯟꯅ ꯇꯥꯟꯅꯔꯛꯄꯒꯨꯝꯅ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯏ꯫ ꯑꯩ ꯁꯣꯔ ꯃꯄꯤ ꯍꯣꯟꯅ ꯆꯦꯟꯁꯤꯜꯂꯛꯄꯅ
usin nasin sumang matun adu fauba khangin phamapa adu fauba yausilakli mafam maswa yausilakpadani aigi khongye thangba aduda kari gumba kana gumba amana kan yesilaga khangpha phajilai aisu kan silakpaga oibana khangpha phajilakpa aduda upsilaga tusali suba aduda yesin khibana khudak adumakteda ai gyan mangkhri matam aduda aigi imado kaptuna tumdabi leirami hai karigumba makol ama takhiba aduda imana thor aga yenglubada aigi fibam ado imana thengnakhibani hai aina gyan tarakpada aigi inakta ima baba amadi isal nupi ani aduga leirami imana haibadadi numit inidi ai wakhal tadana leikhi hai amaiba kautuna lighting khoirambadagi ai gyan taraki hai aina wakhal tarakpada baba leiramba aduda ai asuki matik haraujaki baba do thabak yakhidabana network fangdaba laplaba singnu amada sangtuna thabak surubani hai adubu matam kuina awaba kaya ama mayok narabasu babana lakpa numin adudagi loinamak kokhibagumna ningi mamagi matamda lai thajintuna aki akhang kaya piramba adusu babana lakpa numit adudagi makha tana karimata tawrakhidri wari asi matang si loisinjari